ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯌꯥꯝ ꯂꯩꯔꯦꯅ ꯃꯃꯥ ꯃꯄꯥ ꯑꯁꯥꯡ ꯑꯣꯏꯔꯀꯥꯟꯗ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯐꯪꯉꯀꯥꯟꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯂꯪꯊꯣꯛꯄ ꯉꯝꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯆꯥꯍꯟꯕ ꯉꯝꯕ ꯑꯗꯒꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕ ꯁꯦꯜ ꯊꯨꯝ ꯃꯣꯏꯅ ꯌꯣꯛꯄꯥꯔꯒ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯤꯕ ꯌꯥꯝ ꯂꯩꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯎꯍꯩ ꯑꯃ ꯎꯄꯥꯜ ꯑꯃ ꯃꯍꯩ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯑꯗꯒꯤ ꯃꯈꯣꯡ ꯆꯣꯝꯕꯤꯕ ꯑꯗꯒꯤ ꯁꯥ ꯁꯟꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯋꯥꯈꯜ ꯇꯥꯔꯕ ꯑꯇꯣꯞꯄꯒꯤ ꯈꯟꯕ ꯉꯝꯂꯕ ꯑꯃꯒ ꯑꯃꯒ ꯆꯥꯎꯈꯠꯅꯔꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯋꯥꯏꯈꯨꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄꯅ ꯃꯥꯏ ꯄꯥꯛꯄ ꯎꯕꯗ ꯀꯂꯛ ꯀꯟꯖꯥꯎꯕ ꯀꯂꯛꯄꯗꯤ ꯌꯥꯏꯀꯣ ꯀꯂꯛꯆꯩ ꯍꯥꯏꯕꯗꯤ ꯌꯥꯏꯑꯕ ꯑꯗꯨꯒ ꯀꯂꯛ ꯀꯟꯖꯥꯎꯕ ꯑꯗꯒꯤ ꯑꯇꯣꯞꯄꯅ ꯐꯔꯛꯄꯗ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯃꯥꯡꯅꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯩꯖꯗꯦ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯗꯦꯕ ꯃꯤꯉꯣꯟꯗ ꯀꯂꯛ ꯀꯟꯖꯥꯎꯕ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯀꯂꯛ ꯀꯟꯖꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯦ ꯆꯥꯎꯈꯠꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯇꯨꯡꯗ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯃꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯣꯏꯕꯨ ꯌꯣꯛꯈꯠꯄꯤꯕ ꯑꯃꯗꯤ ꯃꯣꯏꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥ ꯃꯁꯨꯅ ꯌꯥꯝ ꯐꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯂꯛ ꯀꯟꯖꯥꯎ ꯍꯨꯟꯗꯅ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯐꯔꯛꯄ ꯃꯇꯝꯗ ꯃꯆꯥꯁꯤꯡꯗꯨꯅ ꯃꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯧꯗꯣ ꯇꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯊꯤꯅ ꯉꯥꯡꯕ ꯃꯇꯨꯡꯗ ꯉꯥꯡꯕ ꯑꯗꯨꯗꯤ ꯃꯥꯒꯤꯗꯤ ꯁꯦꯜ ꯄꯥꯏ ꯇꯩꯅꯤ ꯃꯣꯏꯒꯤꯗꯤ ꯑꯗꯨ ꯂꯩ ꯇꯩꯅꯤ ꯑꯗꯨꯗ ꯑꯗꯥꯅꯤꯅ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯦ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯕꯀꯣ ꯑꯗꯨꯒꯤ ꯐꯤꯕꯝꯁꯦ ꯑꯁꯤ ꯀꯔꯤꯝ ꯀꯥꯟꯅꯕ ꯐꯪꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯩꯍꯥꯛꯀꯤ ꯏꯆꯥꯁꯤꯡꯁꯤ ꯁꯨꯝ ꯁꯦꯝꯕꯁꯤꯗꯩꯁꯤꯗ ꯃꯣꯏ ꯂꯣꯏꯅ ꯐꯅ ꯇꯧꯔꯤ ꯃꯥꯏ ꯃꯊꯧ ꯇꯧꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯏꯁꯨ ꯑꯗꯨꯝ ꯄꯥꯛꯀꯗꯕꯁꯨ ꯑꯗꯨꯝ ꯎꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯔꯝꯗꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝꯅ ꯇꯣꯟꯊꯅ ꯈꯟꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯤꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯗꯦ ꯂꯥꯏꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯀꯃꯦꯟꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯅꯦꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯅ ꯑꯗꯒꯤ ꯃꯄꯨ ꯃꯕꯦꯟ ꯑꯣꯏꯕꯁꯤꯅꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛꯁꯤꯡꯅꯦꯕ ꯑꯉꯥꯡ ꯑꯃ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁ꯭ꯀꯨꯜꯗ ꯐꯅ ꯐꯕ ꯑꯣꯖꯥꯅ ꯇꯝꯕꯤꯁꯅꯣꯕ ꯇ꯭ꯌꯨꯁꯟꯁꯨ ꯐꯅ ꯌꯥꯝꯅ ꯊꯥꯕ ꯑꯣꯏꯁꯅꯣꯕ ꯑꯗ ꯏꯆꯥꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯣꯏ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗ꯭ꯔꯣ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯄꯨ ꯃꯕꯦꯟꯒꯁꯨ ꯃꯣꯏꯒꯁꯨ ꯄꯨꯟꯗ꯭ꯔꯣ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯊꯧꯒꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯅꯥꯠ ꯂꯣꯟ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯣ ꯑꯗꯣ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯝꯖꯔꯤ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜ ꯑꯐꯕꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯇ꯭ꯌꯨꯁꯟ ꯌꯥꯝ ꯆꯠꯂꯦꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯄꯨ ꯃꯕꯦꯟ ꯑꯣꯏꯕꯁꯤꯡꯅ ꯀꯔꯤꯝꯇ ꯊꯧꯁꯥꯗꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯗꯣ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯃꯣꯏ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯗꯤ ꯌꯥꯏꯀꯣ ꯃꯣꯏ ꯈꯨꯟꯅꯥꯏꯗꯨꯗ ꯃꯣꯏ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯤ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯆꯧꯕ ꯊꯕꯛ ꯇꯧꯔꯛꯄ ꯌꯥꯏ ꯇꯧꯋꯤꯒꯨꯝꯕꯁꯨꯡ ꯃꯣꯏ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕ ꯃꯄꯨ ꯃꯕꯦꯟꯕꯨ ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥꯕꯨ ꯀꯣꯜꯂꯒ ꯊꯝꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯣꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯄꯨ ꯃꯕꯦꯟ ꯑꯣꯏꯕ ꯀꯌꯥꯒ ꯃꯣꯏꯒ ꯂꯣꯏꯅꯔꯒ ꯃꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯇꯝꯗꯣ
ꯄꯤꯕꯤꯈꯤꯗꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯌꯥꯝ ꯂꯩꯔꯦꯅ ꯃꯃꯥ ꯃꯄꯥ ꯑꯁꯥꯡ ꯑꯣꯏꯔꯀꯥꯟꯗ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯐꯪꯉꯀꯥꯟꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯂꯪꯊꯣꯛꯄ ꯉꯝꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯆꯥꯍꯟꯕ ꯉꯝꯕ ꯑꯗꯒꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕ ꯁꯦꯜ ꯊꯨꯝ ꯃꯣꯏꯅ ꯌꯣꯛ ꯄꯥꯔꯒ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯤꯕ ꯌꯥꯝ ꯂꯩꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯃꯧꯁꯨ ꯃꯆꯥꯁꯨ ꯃꯌꯥꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯗꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯣꯏꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯩ ꯇꯝꯃꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯍꯜꯁꯤꯡꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯒꯗꯒꯦ ꯂꯩꯃꯤꯟꯅꯒꯗꯒꯦ ꯁꯦꯕꯥ ꯇꯧꯒꯗꯒꯦ ꯑꯗꯒꯤ ꯃꯄꯨ ꯃꯕꯦꯟꯗ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯊꯝꯒꯗꯒꯦ ꯀꯔꯝꯕ ꯊꯧꯒꯜ ꯆꯠꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯔꯤꯑꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯛꯇꯅ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨ ꯌꯨꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯃꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯗꯗꯤ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯗꯤ ꯂꯣꯏꯅꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨ ꯃꯕꯦꯟꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯊꯣꯛꯈ꯭ꯔꯣ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯀꯔꯝꯕ ꯍꯧꯅ ꯂꯟꯆꯠꯅꯕ ꯃꯣꯏ ꯇꯝꯃꯛꯀꯗꯣꯏꯁꯦ ꯅꯍꯥ ꯑꯣꯏꯕꯒꯤ ꯂꯝꯆꯠꯇꯨꯅꯦꯕ ꯇꯝꯃꯛꯀꯗꯣꯏ ꯃꯄꯥꯟꯗꯗꯤ ꯑꯗꯣ ꯃꯣꯏꯅ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯔꯒꯗꯤ ꯃꯃꯥ ꯃꯄꯥꯒ ꯂꯩꯃꯤꯟꯅꯔꯒꯗꯤ ꯃꯄꯨ ꯃꯕꯦꯟꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯀꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤꯀꯣ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯒꯤ ꯅꯥꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯝꯕꯤꯕ ꯌꯥꯏꯑꯕ ꯂꯣꯏꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯆꯥꯁꯤꯡꯁꯤꯒ ꯂꯣꯏꯅꯔꯛꯄꯀꯣ ꯑꯗꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒꯗꯤ ꯁꯤ ꯃꯣꯏꯁꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯏꯑꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯑꯗꯒꯤ ꯑꯐꯕ ꯃꯤ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯥꯏꯁꯨ ꯄꯥꯛꯑꯒ ꯑꯗꯨ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯩ ꯃꯄꯨ ꯃꯕꯦꯟꯕꯨꯁꯨ ꯅꯨꯡꯁꯤꯅ ꯆꯥꯅ ꯊꯝꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯈꯨꯟꯅꯥꯏꯁꯤꯒꯁꯨ ꯈꯟꯕ ꯑꯗꯨꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤ ꯑꯃ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤꯀꯣ ꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯇꯥꯏꯋꯥꯟꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯑꯩ ꯇꯥꯏꯋꯥꯟꯗ ꯂꯥꯞꯅ ꯂꯩꯖꯔꯒꯁꯨ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝꯒꯤ ꯑꯣꯏꯕ ꯑꯩ ꯏꯔꯝꯗꯝ ꯑꯩ ꯀꯥꯎꯖꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯔꯣꯜꯁꯦ ꯑꯩ ꯌꯥꯔꯤꯈꯩ ꯑꯩ ꯉꯥꯡꯅꯅꯕ ꯍꯣꯠꯅꯖꯩ ꯏꯚꯟ ꯏꯆꯥꯁꯤꯡꯁꯦ ꯃꯄꯥꯟꯗ ꯂꯩꯈ꯭ꯔ ꯐꯥꯎꯗ ꯑꯩꯅ ꯃꯣꯏꯅ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯑꯕ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯨꯅ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯇꯝꯃꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏ ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯐꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯃꯥ ꯅꯄꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯅ ꯍꯌꯦꯡ नमा नपाना अहन ओइरकांदा नोइना करम लमचा चकनी करमना मोइबु सेनगनी करमना सेवा तगनी हाबजा इचा बुंबुं इचा बेबेचा नना लोइ तंबी युजिसि अदो इचा बुंबुं जे आई मा सुटी विंटर वेकेशन की मा नुमित तरागा मापन्नी हंदकी नुंगाई जिंग नुमित मा हनग्रनी सी सुमाइना नुमित तरा मापन्नी लेमम तंजिरा को आइना मासी यारे मा लोइना नबो होनायबा युमदा लैरकांदना मागी लाइसु तबदो अदुम आइना जुम येंगजनबिबा करी पारी नंग कमाई तौरी खोलेना को अदगी युमदगी मपा थोमतमदे इबानी साजिल तब थोए पाक ने खंगदे जिम दने खंगदे ngasi ju chalure ngasi ju mamine अदगी मुंगबोंग ने आइने अखोई साजिल तौए जिमदा समाई तौना लोइनाबा सी लोइनाबा मतम सिदा ju आइना साजिल तौबई मा वारी खतना तेप तौरिसे तांजा तांजा दु येंगा तांजा दु लौरगा आइना माउना तापि तंबिबा याबसे लोइना तापि तंबिबा अदगी करिगुमदा जिम नतबिदा अदगी अखोगी युमदा लैब नतबिदा जो ngarangda जो अखोई पाक ता चमिने बुंगाइगा ने अदगी आई लोइना बिचनिंग लेमना ममिना इमा सेना ओगी युमदा असमाय तोदना इबानी थोगा पाक ता वारी साने खोने अदि ngarangje नुंसा जु थोपदिना ꯅꯤꯡꯊꯝꯊꯥꯅꯤꯅ ꯏꯪꯕꯗꯣ ꯅꯨꯡꯁꯥꯒ ꯊꯣꯔꯛꯄꯗꯨꯗ ꯏꯕꯥꯅꯤ ꯅꯨꯡꯁꯥꯒ ꯌꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯛꯇ ꯋꯥꯔꯤ ꯁꯥꯡꯈꯣꯠꯇꯨꯅ ꯑꯩꯈꯣꯏ ꯄꯨꯡ ꯑꯃꯃꯨꯛ ꯃꯇꯝꯗꯨ ꯂꯦꯟꯃꯤꯟꯅꯔꯒ ꯂꯥꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯨꯝꯗꯅꯦ ꯈꯪꯗꯦ ꯑꯗꯩ ꯖꯤꯝꯗꯅꯦ ꯈꯪꯗꯦ ꯑꯗꯒꯤ ꯄꯥꯛꯇꯅꯦ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯄ ꯐꯥꯎ ꯌꯥꯏꯑꯕꯁꯦꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇꯗꯤ ꯃꯣꯏꯅ
quality time hai mai haidi yamna kari haitare mamal leina sinaba matam haitare ko quality time si quality time makhoi da pi bese masi yamna mathau ta ba ado khoina icha di semning ba ado icha di mi o hening ba ado moi di mahe di chaning ba ado khoina moi da takpi tam bi da mayam je khoina moi da takpi tam bi dra ga di khoina moi je mi oraga apa mi ama hite oyu haibdi adu di yaro ba haidi uhai ma thama tam da upam bi ma thama tam da madu ki uhai do chaning ga de khoina khoina ising jai bi ma thau tai nung sa de gi ngak thok bi ba tai adi unda ma tam da madu ngak thok na plastic ku pi ne ba koi Taiwan ga tawji mai la phoi tham ne kan hai tham ne kan mon plastic ne ku sali asi khoi gi ingdam da gi aing ba du gi kan na ba unda gi kan na ba natra ga nung sa ba mai cha du gi kan thong na moina tawri ai mai tan aduna khoina uhai ma upala ma mai cha ge hara ga de khoina ising chai bi ba ha adai ma khong chom bi ba adai sa san de gi ngak thok bi ba asi yama thau dai ba ai ma khong chom bi ba ising chai bi ba ai ja khoina angang ching ji de yeng ma tam da khoina moina ma thau ta ri moina moi da ma thau ta ri ba da ka ri ba potlam ching do bi bi ba du ne ba kari no har ga di ahar me da khoina moi da pi ban thoi je kari no ha ga da nusi ba du ne ba yari ma khoina nusi bi ja khoina angang ching di cha ching da khangan ga dab ne ba khoina nusi ko hai bi 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 ga dab ne ba du ga khangan ga dab ne ba adu nusi ri ne na khoina loina ke thong mok thohan ba adu ma di ai gi oin di tawji de karumba la la di la la to gunu hain ai to hon de